Paominlal Haokipna Chatharakliba Aranba Thouwongbu Tongan Tonganba Furupsingi Luchingbasingna CM Unnaduna action Loukhatpinaba Taksinkhre Pawasi Kangleipaki Maira Pausedagi Loukhatchabane Achouba Furupsingna Apikba Furupsingi Saktam Manganaba Namat Pinaba Honare Haina Committee on Protection of Tribal Affairs Manipur Kuki Hills ki Luchingba Paominlal Haokipna Chatharakliba Thouwongbu Matangda Chapsaba Thavak Loukhatpinaba Ngarang Tongan Tonganba Furupsingi Luchingbasingna Chief Minister N Birenga Unnaduna Taksinkhre Chief Minister gi Bangloda Unakibaduda Federation of Haumi Kharam Union Manipur Kharam Palel Village Authority Laikot Faizol Village Authority Kabu Union Manipur Kom Tribe Organization Beli amasung Kangsup Siru Village Authority gi Mihut Singsu Saruk Yakhe Chief Minister ga Unabaduda Paominlal Haokipna Kom Siru amasung Inpui Yauna Purup Macha Singbu Kuki Tribe ni haina Saktaktuna National Commission for Scheduled Tribe NCST da wakat khibadubu Furupsingi Luchingbasinggi maikaidagi chatnaba yaroidabani haina yaningdaba phongdoktuna thabak Loukhatpinaba Chief Minister da Taksinkhre Chief Minister gi maikaidagi su Furupsingi maikaidagi pukhalagliba wafam adu yangsinbaga loinana mathau taba thabak paikhatkani haiba wafam thamkhe panba yabadi kuki Furupki manungsali haina phongdorokhibagi mayokta kom siru amasung inpui Furupki miyoisingna handakta khongjang changchenkhiba leikhravane Yelhoumising Machoi Tahanba Ngamloi CM Pawasi Pandam Pause dagi Loukhatchabane Kanagumba matana Yelhoumi Furupsingbu Machoi Tahanba Ngamloi haina Chief Minister Nongthongbam Birena Phongdorokleng Chief Minister Nongthongbam Birena X ki khuthangda thadorokhiba warolda Paominlal Haokip kauba miyoi amana National Commission for Scheduled Tribe NCST da complaint tawkhiba wafam amagi matangda maruoiba Furup kayagi CSO singna Paominlal Haokip ki wafam Aranba ni haibaga loinana mahakna commission asida tauba complaint adugi matangda mangjongna khangalamba amadi makhoigi ayaba laukhiba leite haina phongdorokleng Paominlal Haokipna commission da chairol thaduna complaint tawkhiba adugi matangda Kharam Union Manipur Kharam Palel Village Authority Federation of Haumi Laikot Faizol Village Authority Kabu Union Manipur Kom Tribe Organization Beli amasung Kangsup Siru Village Authority gi apunba mifam ama pangthoktuna Paominlal Haokip ki wafam adubu kanna yaningdaba phongdokhe mifamna Paominlal Haokipna makhoigi ayaba amata laukhiba leite hairaduna commission da pikhiba chairol aduda Furupsing asibu kuki oina uhananaba hotnaba adu yaba ngamloi mahaki mathakta chapchaba thabak laukhatkadabani haina warep laukhi haina Chief Minister na phongdokladuna tribal group sing asiga CM ga punna naminaba photo su microblogging site X da thagalakle Chief Minister na makha taraduna Yellow Furupsing asina lepliba phire pasimakna lamdam asigi yek salai leijaba Furupsingbu karigumba force amatana thugaiba ngamloi haiba adu mayek sengna takle haina su phongdorokleng